Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maru iba pau. Paumi sing na michamikai naidana aseng ba achumba pau tumapong na ba IPR gi Commissioner M. Joy sing na appeal tori. Jiri United Committee na ngasi ayu pung tarutegi kaukiba pung nipan gi General Strike na jila adugi mahusagi punsida chaun akaiba thokle. Dona Manti Jyoti Aditya Sindhyan Hairi Awangnongpo Raisa Nipan gi budget allocation hana oramba changdagi chada mari hengatle amasung Narcotics Control Bureau NCB na Delhi degi lupa koti chamapan longi koken fare. Changing nature of press haiba hiramda lebak sen batung badanga si National Press Day gi thorum pangthokle Manipur da sunga si National Press Day gi thorum raise gi information amasung public relations na sinduna Imphal gi netia pad to take the leba DIPR gi auditorium da pangthokle thorum adu da saruk yakiba IPR gi Commissioner M. Joy Singh hai technology gi mateng na e-pausing asi kudak da miyam da yohan bangamle adubu sensitive oiba issue sing da di marik chumba paudom bagi tangai fadaba lei magna hai paumi sing na michang mikhai naidana asengba achumba paukto mapfonga dabani mahagna hai hoji tongan ba technology mayam ma lakpana maram oidana sagi koi pau asi yamna athu matamda mobile gi through da khande any technology amagi through da sandoposi yamna yangba mong amda lakpani na koina masigi technology mayam sinaraga thabuk sing si paikhalakpa matamda koina issue sing asigi yam magi sensitivity si kun yam yeng darkar le ne khanjei paumi sing asidi tongan ba jati khaiba yadaba adugumba sai sarkar sinda aikoi waina phungdokpa ngamdrasu ibana sarkar sinda karigumba sigaidi soire sigaidi lale sigaidi tahonningi haibagi adugumba influential yam oiba adugumba tullama oibanina aikoina yam asengba pau phongna bohnabeda koigi journalisting reporters sing mayam punamakna chawba mateng ama aikoigi lebak ki oina pangbiu Numit asige mari lenena IPR Commissioner M. Joy Singh na paumi nipan da Manipur State Journalist Award lising ani kunmari kushin naki Best Editor gi mana na sanaleba pauche gi editor ningombam Hemant Kumar da piki atei mana phanglaba paumi sing ajudi sanaleba pauche gi Robinson Wahengbam da Art and Culture Sports Reporting da Khangembam Rabi Kumar Health and Hygiene da Laishram Kamaljit Women and Children gi oina Maibam Kennedy amasung Rural Reporting gi oina Moirangthem Khagemba amasung Pongnopam pauche gi Thongam Prem Chanda Parliamentary Reporting amasung Sangai Express ki Sapam Arunada Science and Technology ni Tharamatu da IPR gi Director Dr. T.H. Saranjit yauna DIPR gi staff sing amadi atei paumi sing saruk yaki numit asiga mari lenena workshop amasu pangthokli Jiri United Committee na ngasi ayu pung tarutagi kaukiba pung nipan gi General Strike na zela asigi mahausa gi punsida chaun akaiba thokle zela adugi maru oiba katel sing famna kithe lambi da gari chatpagi chang hanthari Amorom da ekoi gi Jiribam paumin hai tha asigi taramatoi da Jiribam zila gi Borobreka sub division da gi khulai paiba sing na phakiba angang ahum yauna mioi teru ki manung da mioi ahung gi hakchang oiramba yai haina jingna ba asiba hakchang Barak Circle da gi fangle hairi haksang sing adu postmortem gi damo Silchar Medical College ta thamkhre Imphal gi lamfel sana kaitel gi ekoi bedel leiba Club ki mioi sing amadi mara pabi sing na ngasi sana kaite de laiba Haksel Mantri Dr. Sapam Ranjan gi mayumda mantri gi unaduna hojik leiriba wathok asigi matang da wari sanakre wari chana ba adu da miyangi maikei digi Jiribam da handak da misi mina yauna hingsa gi thokdok ya thokiba adubu yamna kana yaning da ba phongdokhi wathok asi atuba matam da loshinduna sarkar gi maikei digi lakhufam thokpa thabak sing lakhona ba taksingki Mantri gi maikei digi su thokdok sing aduda nungaitaba phungdokpa galoina sarkar gi maikei digi darkar leiba thabak sing paikana na ba honabada mahaki maikei digi pangbiya ba mating sing pangani haina miyam da thajaba pikhi Marak asita Jiribam dagi phakiba mioi teru ki manungda ahungi asiba hakchang pangkarba matungda Tampaki zila sing da miyam na thoroktuna yaningdaba phungdokre Imphal gi mafum kharde su miyam thoroktuna miyat adubu yaningdaba phungdoknari Donor Manti Jyoti Aditya Sindhyan Hari Awangnongpo Raise Nipan gi budget allocation hana oramba changdagi chada mari hengatle masi Pradhan Mantri Narendra Modi na luchingba sarkar na English sing ani taramari dagi sakti pairakpadagi hengalakhibani
Tripura dangarang paumis ta wangang bada Sri Sindian hai Tripura chakot hanaba kendra sarkar na thorang kaya paikhatli Raja asida paikhatli ba chakot thorang singbu thagat pa fonglol oduna mangna hai Raja asigi GSBD gi senfam lupa ko dilising mapan yoduna chada mapan gi changda lady Raja asigi miyam gi senthok lambi hengat han basungam halle Numinini ki Meghalaya khongchata leiriba kendra gi Civil Aviation Mantri Ram Mohan Naidu na hairi Pradhan Mantri Narendra Modi amasung Mukhya Mantri Konak Samana Meghalaya gi travel jati singi damakta siksha amasung haksel gi lamda singthaningai oina ahongba porakle Pradhan Mantri Narendra Modi gi liching makhada Mukhya Mantri Konak ke sangmana infrastructure amadi travel singi siksha amasung haksel gi lamda kumang yangna paikhalakli bathabok thorom busu mahana thagat pa phungdokhi tabiriba paw asi Akashvani Imphal dagini Narcotics Control Bureau NCB na Delhi degi lupa koti chama palongi koken fare Girha Mantraloy na hai case asiga mari lene na mapan lamda based over drug lalon bamyoy kambu ama masakhang do pangamle pawsin na makatan hai fagalaba polam sing adu cargo service na taga Korea gi khutang da Australia da puno na ba khonaramani madugi mamang da NCB Varit Navy amasung Gujarat Police ki anti-terrorism squad ki apun ba kambuna operation ama Gujarat ki samudra khongban da chathaki maduda drug lalon bamyoy kambu ama phagat pangamki makhoidigi methamphetamine kilogram chatre phagat pangamki NCB na chauna mai palakpada Griha Mantri Amit Shah na thagat pa phungdorakle Jharkhand Vidhan Sabha Mikhal gi anishuba tangkak amasung Maharashtra Vidhan Sabha Mikhal gi damakta board khombagi thabak khamtheng na kalle NDA amasung India block ki makok thongba luchingba singna makhoi gi mirep singi damakta akanba mong da board khomnari Mikhal tha sigi kunda pangtokani BJP Lusingba amasung Pradhan Mantri Narendra Modi na Maharashtra Vidhan Sabha Mikhal gi mangoina na Mera Bud Sabse Mazbut Thorongasi Hodoktuna Miyanga Wari Sanagani Masigi Mathakta BJP Lusingba amasung Dol asigi Chungshinariba Dol Singna Raja asigi mafong kyada Mikhal gi rally sing pangtokani Congress Luchingba Rahul Gandhi na Raja asigi mafong kyada pangtokodaba rally sing da charuk yagani amadu Priyanka Gandhi na Mikhal gi rally hom da saruk yagani amoromda NCP SP gi makok sara power na ngasi Satara amasung Raigata Dol gi vote khongani Shiv Sena UBT gi makok Uddhav Thackeray na ngasi Mumbai amasung Thane da vote khongani BJP gi makok thongba luchingba amasung Kendra gi Griha Mantri Amit Shah na Jharkhand gi Dumka Deoghar amasung Danwar da pangthokpa Mikhal gi rally sing da wa ngangani amoromda Congress President Malik Arjun Kharge na Jamtara amasung Khreji da pangthokpa miyam gi meeting sing da saruk yagani Jharkhand Mukti Morcha gi lusingba amasung Mukhya Mantri Hemant Soren na Rajya asigi mapam tarukta ngasi pangthokadaba Mikhal gi meeting sing da wa ngangani RJD luchingba Tejaswi Yadav su Godada pangthokpa Mikhal gi meeting da wa ngangani Uttar Pradesh ki Jhansi da leba Maharani Lakshmi Bai Medical College da mai chakpa gi thodok da pikliba angang tara sire tara taruk nu shokle mai chakpa gi thodok adu hospital adu gi neonatal intensive care unit da ngarang numidang pung tara minute ni pumunga aduwai da thokibani Kanpur gi ADC Alok Singh na hai mai adu electric short circuit gi horakpani mahang na hai mai chakpa gi matam adu da unit asida punna angang ni futaret admit tawduna leibani angang khara di kan bangam hore Raji gi Upamukhi Mantri Brajesh Pathakna college adu da chatuni yengsinki tungda paumis da wangang bada Sri Pathakna hai thokdok asi yamna laibak tibani mangna hai thokdok asi gi matang da chijinna ba sarkar na thorong lokhale Mukhya Mantri Yogi Adityanath Jhansi Divisional Commissioner amasung Deputy Inspector General of Police tegi thokdo adugi matangda marik chumba report pungdarani thoi manungda pikhalangna naba khangan khre thokdo asibu Pradhan Mantri Narendra Modi na awaba phongdorakle Hojik aroibada maruiba paw amuk hana Pawmisina micha mikhai naidena asengba achumba paw tuma phungna naba IPR gi Commissioner M Joy Singh na appeal tori Jiri United Committee na ngasi ayup pung taruk tegi kaukiba pung nipan gi General Strike na zila adugi mahausa gi punsida chawna akai pathokle Dona Mantri Jyoti Aditya Scindia na hari awang nongpo raja nipan gi budget allocation hana oiramba changdegi chada mari hengatle amasung Narcotics Control Bureau NCB na Delhi degi lupa koti chamapan longi koken fare paw rizere